Handakki Thouwong Asina Nakal Anigi Marakta Nungsi Channana Hingminnanabagi Ahanba Khongthang Oiragani Thadou Community International Pawasi Pandam Pausedagi Lakhwatjabane September 13 Kangpokpi District King Gamgi Fai Buffer Zone Lansilakiba Mitai Naha Anibu Committee on Tribal Unity Kotu na tek takay na Thadorok Pabu Thadou Community International TCI na Thagat pa Phongdorok Leng TCI na Thadorok pa Chero Laman Hai Naha Ani tek takay na Thadokiba Simak Lamdam asida ingta pa purag na ba madi mangkraba thazana ba ado amuk hanjilak na bagi Ahanba Khongthang amane amadi miyoy bagi punsibu mamalay na lawduna kanbina ba koto gilusing basing na lawrakiba thawdang singthani nga ine amaromda hawji korta trial sathari ba miyoy taraga mathoybo tek takay na purak tuna kusina bagi damag Manipur Police po thagat pa Phongdorok leng Handakki Thouwong Asina community singi Marakta Nungsi Channana Hingminnanabagi Ahanba Khongthang amane Maram asina mangkraba thazana basing amugan na kogan na ba marilay na ba stakeholder sing na makata na thabag tawbiyo hay ba wapamsu TCI gi maikaydagi Phongdorok le BSc levasta Manipuri film haplaganay pawasing pandam pauksedagi lawkatsabanay Assam gi Public State University ama wayriba Rabindranath Tagore University Hozaida BA Manipuri subjecta Manipuri film gi matangda silevesta haptuna academic session asidagi tamba hawraganay BA Manipuri subjecta Manipuri film gi matangda unit ahum thongna khaidokuna tambigane kumjali singani kunmari kunmanga session dagi BA Manipur gi manga suba semester honors course amana mark 80 gi oina Manipuri film gi matangda tamgadabane unit ahum adudi status of Manipuri film Manipuri documentary and short film amasung matam gi Manipur sanabi haiba sene Manipur khunaida Manipur gi film masat mayek sengna khangnaba Manipur gi film gi maru oiba singloina na film gi khuthangda Manipuri culture bu yokhanaba amadi sandokli basibu mayek sengna khanganaba pandamda BA Manipuri course ta Manipuri film gi syllabus asi hapsilakpani haire